Manipuri lol asi India ki classical language da chalhanabagi damak paikhatfam thokpa thabak sing paikhatpa leptri Chief Secretary gi mitheng makhada state level classical language committee ama semduna athuba matamda nauhongnana Center the recommendation thana bahotnari haina MP lesemasana jawbana fongdokre malem pumbada World Language Day pangthoknabagom Research Forum Manipur Reform amadi GP Women's College anina khutsamnaduna GP Women's College pangthokhiba Tara Taruk Suba Lol Ginumita Fongdokibane, Tauramadda MP Sana Jauban Maka Taraduna, Mahaki Maike de Manipuri Lola Sibu India classical language da Jalhana Bahaiduna Angambamong da Hotna Kibane, Adobo Laibak Tibadagi Ngam Hodre, Adobo Makata na Manipuri Lola Sibu classical language da Jalhana Bagidamak Awat Pa Asoiba Singh, Mensinaba Amadi Hapchinaba Chief Secretary Gimitheng Makada, State Level Classical Language Committee Ama Same Laga, Mifam Pangtok Naba Taurang Leire, Mifam Masida, Expert Singh Yauhalaga Center the recommendation Tharagane, Masigi Mathakta Manipuri Lola Si, Laibak Asigi Sel Mayek the Hapnaba UPSC exam na. Manipuri lol na paukhum piba yahanna basu mahaki maike degi leptana hotnari haike lamdama sida punna khundamina riba furup manga taruki lol sizina ba watpadagi mangkhiba laikhrabani haiba wafam MP sana jawbana thamladuna naha oiriba sing maruoina mahairoi sing na isagi lol ase sizina bagi hainaba lehenba changi haina miyamgi pukning chingsilakle amaromda lol da natana Manipur yamna maruoiba Jagoi Oiriba, Lai Harauba Jagoi Sisu UNESCO gi Intangible Cultural Heritage Humanity gi Manung Channabaso, MPSC gi Maike gi Kana Honari Haiba Wafam Su Fongdoke, Tauramadu the Language Planning and Implementation gi Director, Laishram Radhakanta, GP Women's College gi Principal, Professor Longjam Rajan, Reform gi President, Professor Chingakam, Ibohal Maite Yauna GP College ki Mahiro Yauna Tongan Balup Singh Mehut Singh na Sarukyake, Tauramadu the Manipur University gi Manipuri Department ke head oiramba Professor Toism Tamfa Triple IT Manipur ge Assistant Professor Nongmai Kapam ke Sorjit na Resource Person oina sarukyake Ako state level ko ba meeting ama classical language si ako recommendation thabi na ba na kauna ban kan na honani ga da ko political charang na bisil leitna yagitre adubu ai ngarang nahan se ai chief secretary chithi izare athubada mana tolga ko gi state level ko ba adumba committee do kobiraga bakoi da matam khara piraga ko gi recommendation thadri ngai da aduga asoiba award pa hapchalaga thuna ko gi classical language da ko gi manipuri se channa ba adu recommendation thana ban kan honajari masima mai pa agadi ko gi himalun si ko gi mirai ba se khara handhara kadrai na khali classical language wan sangragadi ko gi sa singsida ko gi mahiro singsida ko gi tungi yumbi singsida asoba kana ba makak makoy da lakani